Good morning, mayam. Nungsibra chui. Aduna ngasigi ayuki devotion si makonjo kazik background na tabi ay. Adu oizara shanu. Pang na badung taurasi. Ngasigi devotion si Prabhu Jishu Christana ninghan naruraba Peter. Aina Jishu Christa bu kangde haina ahunglak hanna atamnana hairuraba Peter bu Chingkhatpi bagi wari ni Johan gi pandu kun ga mathoi pada traunga musung makhada yawani adabu Prabhuna Peter da nang na eibu nungsibra haina ahumla hanna hangdringai da masigi wari si sagalak bagi si kitang yengminasi Johan da yengmena ayam Johan da yengasi Johan gi taruk ki yang humfu ga taruk da Prabhu Jishu Christa si thado ga mi myam na hanna kre moi mai matung in ngamdre Prabhu na ngangi ba wasa luman kre ku masibu kanana in ngam dorim no hana myam si hanna kre ai parake putret se mata madudagi mahaki sebok singi marak tagi myam na hanna kre sebok singai se moi trying to idana te mai matung ilamba myam ni adoga mahaki matung amuk in khidre adagi Jishu na sebok tarani thoi da haiki na koishu haningbra sini mahangisi noishu haningabar maduda Simon Peter na mangonda khumki Prabhu ai koina kanagi manakta chatkadage nangonda lo manai da hingbagi walai adana koidi hingaroi makuktugi hauna Peter si mayangi mahut shillaga wangangba thauna phaba wakanya munna khanthadaba khar phingba Peter oina koina ui Madugi matungda chapter 13 gi 37 da Peter na mangonda haiki Prabhu hauzik aina karigi nahaki tung inba ngamloidage aina nahaki damak aigi thawai thagani I thawai phawba thagani si hairureba amkamuk chapter 13 yorakpasida Prabhu Jishu Christa gi damaktadi chapter 13 haibasi last week oiragani Adana last week siramdai gi aroi ba haptahan sila si Peter na aina nangi damakta thawai phau thani haina hairi ba manako thawai thabang ni haina hairi ni adagi padam trying pan yore trying pan gi tarada maduda Simon Peter na mahaki thangsang adu shatlaga purohit len gi manai gi yet thangba mana adu kapthatki Manai adugi maming Malchus kawi. Purohit len gi manai masan mayam na sipai mayam na phabalak pada Getsemani inkonda thangsang shatlaga Prabhu bu kanna bohona ba thona ut pa phai hai bana te masisi adugo at least magi thona de koina ure basi thona adu uttana Prabhu semana kayam nungsi hai basi mai shibok shina utli Adui matungda ahingdu da ma phare ahingdu suma innari sebo atai di khoi udre Prabhu nungsiba sebo hai Johan oidoribani na wari watai sanadana purohit lenda aduga aswaida kai maru amsule hawi pusilakpa yagadra haina gate na pandare udu pusilaktana mai tiktana lei purohit lengi mayumsida Caiaphas ki mayumsida aduga masigi mafam asida masu Prabhu gi shabok ni haibada ai natte nang laron nagi khangi nang Prabhu gi shabok ne da ai natte ai sunat hanatte hana ma shirap ka tawduna ahumlak mana ai na ma bu khangde haina Prabhu ji mana ya khidre ahumlak shubada da yen khungaktana mathwai sok na kap ga thokhi habda khoina khangi ko Yam nungsiba wari ni si matangse Prabhu bu yamna nungsiba tarani thoigi luchingmagum na Prabhu na bu khandok piraba sarga gi ningthole ba ki show pairaba nupa adubu pressure lakpada awab lakpada akiba lakpada mana ngamkhidaba hoti honna zarima ai Prabhu na hakidamaka thawai phau thagani hairamuna pa ahingda honari sibo atai tu chen gre Adaku innari ma kamain tawdi jano mangonda haina adubu ma ai khangde haina ahumba hairore mase
adai Prabhu Jishu Christ si phumkhre Calvary Cross manakta Johan di khoina ui Prabhu na nungsiba haibido ada nupi khraga Mary Magdalene ne moi khai ui Peter su ukhidre adugi matungda hingatlava matungda moi si Galilee da sebok sing se moi tare ne se le se chapter 21 gi mukuk se paraga di nga pharaga le mo si ada Prabhu se la aga verse 9 da hai makoina ka kangphan da ka khalak pada maital gi mathakta nga amasung tal ukhi Prabhu si moi karakter ngai da mai horaga nga yai raga le ram asi ko yam munna nei ne drasu yare Prabhu Jishu Christ na tawbu ngam da balai te havni kamai mai horiba ale kamai na nga phari ba madi asi sandok na tak drasu yare haina Johan na lawre sure ni madi mai dam tangak panate adana nga ga tan si ma ready to le ram ne Jishu na makhoi da hai ka khalai ba moida na koi na hojik pha khi ba nga khara pira u hai Simon Peter na kakhatuna achauba nga chamaga yankai humdoi thanna yauba in do kangphan na chingkhage Prabhu na haina somda yet thamuda hullu ne noi bo haina hullu da nga se chamaga yankai humdoi phare moina in sin aga nga do Prabhu na haina do khra hapchila o hai moi su khra hapchila Jishu na makoi da hai laktuna chararo moi chamin nare adubu sebok amatta na mangonda thauna phana nahakna no hangbangam lamde maramni mahak Prabhuni haiba makhoi na khangki maram aduna Jishu na laktuna tal adu lawraga makhoi da pire aduga manana nga adusu pire Prabhu gi aroi ba chakhang gi hingda man bani tal adu lawraga pire aduga manana angur mahi khangning ningsing hanjani moi se tori khin han de toki budu manarak tra hai na ko tal du pire aduga angur mahi din tre adubu chakle na maga mu nga mu kong pire adu sablo raga man Peter si puthuaga pat ma panda makha patra pada moi ni khra lak tak chat pani have se koi khangi ran de Johan na sumoi in ra kadore adu da pada traunga da Prabhu na Peter da hai Zonagi machano pa Simon makhoi sidagi henna nahang na eibu nungsibra makhoi si hai si khara mana hai nga ne in ne lang ne hi ne pot chai mayam dagi henna ei nungsibra hang mani hai khara mana hai shabok singbu nang na nungsibado adai hen ai bun nungsibra hai aduga mod amana mo hai shibok sing mayam na ai nungsiba dagi hen nangi nungsiba na hen bra hai bine ai su madu thazai ahum su do moina ai bu nungsiba dagi hen nang na ai bu hen nungsibra shini hangi se madamana ko me hoi Prabhu aina na haku nungsi hai bu na hak na khangi Peter gi pau khumni aduga Jishu gi yathangna aigi yaw macha singi machinja bijau hanglo ro matungda amukamuk taraga tarukta zonagi macha ni pa Simon nahang na eibu nungsibra jap manana muka hangi Peter gi pau khum hoi Prabhu aina nahak ko nungsi haiba nahak na khangbi Prabhu gi yathang aigi yaw selo adagi verse 17 da zonagi machani pa Simon nahak na eibu nungsibra ahumlak subo oina hangi mana maduda nahak na eibu nungsibra haina Jishu na mangonda ahumlak su na hangba maramna Simon gi thamoi shokhi Peter gi paukhum Prabhu na pomnamak khangbi
aina nahakpu nungsi haiba nahakna khangbi Jishu na muka hai aigi yaw macha sing pijaw hai asida tawriba si karino karigi ahumla hangba dakar taribano ningsinggadabadi mana may manakta may tikna Prabhu phava hingdada aina mabu khangde haina ahumlak haidore may manakta phammaga adaga hausi amukamu may manaksida khangning ningsing halaga ahumlak hangyo nangna eibu nungsibra adaga paukhum khuding makta hoi ma aina nungsi hai adaga Prabhu gi athangdi ai yaw shelu ko nang shelu dre ma se matam khra thabuk to hanjin na pibi bane aduna ai nang bu kok pi re yare chalo nang soyu re hai bana te thabuk si piraga ma se phamje hanjil halle pramana aina nungsingi aina gari thobu tamak pada kar thobu tamak pada khoi ma ma gi bolero mu bom le ram aina thodu aga yumom da koi chalu basida khoi family oina golai se yamna tina thek pa ma lei asida aina sum sangna lambi do pik mala hana maning hantharaga som na hantharaga sumaina leirak amada maning hanjillaga sumaina thoge tawni asida aina man golai kakpa sida thumandana nala da tare mamang se maning na tar su khasu phagada go ikai bise mamang ta sille gari thoba haibe mi sini khangani mamang ta kyam chop ni ai oi ge siko mamang ta sille ai gari thobu kya haitri adagi mamang gi bumper ga te bolero gi bumper ni lising kya na pi tang khasan adagi di mayam changna thangdok tana khotok in thok tana ai se thor ga hale ikai un loi ri gari si as gari thobu tamba go oire khoi isai gari ga natre aduga amuhana thola roidran khallev gari si aduga khoi mamda nang hang khara lang leragam se markas pa so dung haletana dum pi ain chaning ngom pham dum chatle ke su khai de gari bu kai non ne te kadam ni kai no khoi thobu dum ti adana mana amuhana so pirak poduda mana ai copy re haibana te adu thabak tuna so hanna hanjin pisil poduna tai de mana ai si copy khre haibane aduga haiphet mani se da haire se Prabhu na tawri se ai gi yaw ma sa sing shelo ai gi yaw shelo ai gi yaw ma chinjak piso aina ahumlak hanna mana hanjin na haibe na utli badi Peter si Prabhu na copy khre aduga ma si chingkhat pi re haibane chingkhat pi re magi mana turu badudagi aduna ngasi masigi devotion sigi matangda aina haining bagi maram khale March kunga manga dagi lockdown torpani Manipur se church ka da bakuire koi kaya se Prabhu nungsi be se angtang cham ningi Prabhu su Krista bu phaba ahingi Peter gi mawong da leibra khoi Prabhu Jishu Krista bu phaba da Peter gi mawong da leiba mayam se ninghan naraba Galilee yaw khraba hana gi sinpham madu da han khraba mayam sida Prabhu na Galilee da chalaga Peter nang na eibu nungsibra haina ahumlak hangbagum Suresh nang ai nungsibra chawba nang ai nungsibra tombi nang ai nungsibra haina thamoi nungda ahumlak khanna isagi thamoi gi phibam do hek sangsang uhanba humla hanga puda Peter se kappe hai aduna mi khra man hai sida verse 15 da nang na aibu nungsibra hai se agapao hai ba verb to ni Greek ki wahai 16 da su agapao nang na aibu nungsibra hai bani animak ki paukhum da Peter na filio to aina nang bu nungsi hai du filio ni aina nang bu nungsi hai filio ni aduna agapao na khra thak wangba adada agapao hai bisina khra thak wangba filio hai bisina khra thak nem tha mioi bu gi nungsi ba amaduna ishor gi nungsi ba da yengo Jishu na hangisina ishor gi nungsi ba wahai du suzu nei
ꯑꯗꯨꯒ ꯃꯤꯑꯣꯏꯕꯒꯤ ꯅꯨꯡꯁꯤꯕ ꯋꯥꯍꯩꯗꯨꯗ ꯁꯨꯝ ꯈꯨꯝꯃꯤ verse 17 ꯌꯧꯔꯛꯄꯗꯅ ꯑꯃꯨꯛ ꯄꯤꯇꯔꯒꯤ ꯄꯥꯎꯈꯨꯝꯗꯨꯗꯒꯤ ꯋꯥꯍꯩꯗꯨ ꯂꯧꯔꯒ ꯖꯤꯁꯨꯅ ꯑꯃꯨꯛ ꯄꯤꯇꯔ ꯅꯪꯅ ꯑꯩꯕꯨ ꯐꯤꯂꯤꯑꯣ ꯇꯧꯕ꯭ꯔꯥ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯉꯤꯕꯅꯤ ꯍꯥꯏꯅ ꯃꯁꯤꯗꯒꯤ ꯀꯩꯅꯣ ꯃꯌꯥꯝ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯩ ꯑꯗꯨ ꯄꯨꯝꯅꯃꯛꯇꯣ ꯅꯣꯟꯁꯦꯟꯁꯅꯤ ꯀꯔꯤꯝꯇ ꯀꯥꯟꯅꯗꯕ ꯉꯥꯛꯇꯅꯤ ꯃꯔꯝꯗꯤ ꯃꯔꯨ ꯑꯣꯏꯔꯤꯕꯁꯦ ꯁꯤꯗ ꯂꯩꯔꯦ ꯑꯍꯨꯝꯂꯛ ꯍꯪꯉꯕ ꯃꯇꯨꯡꯗ ꯁꯨꯃꯥꯏꯅ ꯍꯥꯏ ꯅꯍꯥꯛꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕ꯭ꯔꯥ 하이나 지슈나 망원다 아홈락 항바 하이비시다 필레오 하이바 와히도 시즌네 아들 아니스 인터체인지 떠러가 아마묵 시즌나 떠러가 시즌나버니 प्रमाण खरा है के न्यू टेस्टामेंट जोहान की 11 की 3 दा लाजरस की सीब की मतंग दने इबुंगो यंगबियो नहाक नुंसीबा महाक नारे लाजरस नारे नहाक नुंसीबा नहाक फिले ओ तौबा महाक नारे हायरे अगपा ओ सीजन दे दको ईश्वर की नुंसीबा ओरगसु अदगी 11 की 5 ता जिशुना मार्था महा के मनाव नुपी अमसुंग लाजरस पु नुंसी हाइबसे फिलिओ ने जिशुम अदना अगापाओ हाइबो वहिजे ngaujaba mi leibani adana agape adu agape ada yamna leibani adu kashu kanadabani wahidu budi dum sizinaba kaide du madu extra special word ni haina khullubudu kashu kanade John 11:36 ta Jehudi singna haiki yengo mahakna Lazarus bo kaya da nungsiba masusu Phileoni adu nataba yam sathiba verse ani ga yauri parakke Jehudi ki luchingba kaya na su Prabhu Jisu Christ da thazare adu verse John 12:42 da hai adu moina mak athoi ba luchingba singi marakta gi mi kaya na Jisu bu thazaki adu Pharisee singi maram na makhoi bu synagogue ta gi tanthok na ba makhoi na mahak pu phong na yazaki de tan synagogue ta gi tanthok ta na ba sorry synagogue ta gi tanthok ta na ba makhoi na mahak pu phong na yazaki de thaji thazare adu synagogue ta gi tanthok pi ni haina mo ma khoi thazai hai ngam jade kaigina verse 43 da hai maram de ishor na thagat padagi mi na thagat pana makhoi na hena pami masise agapa one ishor na thagat padagi mioi buna thagat pare hena nungshi haire Pharisee sing Jehudi gi luching ba sing na mioi bagi thagat pa nungshi habse agapa o haiba wahi se sizne 2 Timothy 4:10 da Demas haina Prabhu Thazaramaga Thado Achakhiba ma yawbani mai matanga sumain hai maram de Demas su hauziki taibang pan nungsibadagi aibu thadokutuna Thessalonica da chatkhre kaisum sangda leiba Paul na ni hairibasi Demas na ne si gi lambi asida ma je pelakta na taibang pan nungsiba dagi aibu thado ma chakre habsida agapa o sizne adana Prabhu Jisu Christa thadoga taibang pan nungsiraga chakhibasida su agapa o du sizne adana masi kasu special oiba wahi natte adana chilena singa sinima sida nahaksu kadai leige Galilee yaurabra Prabhu thadoga hanagi phibam dam tarabra Nahakna khangi ko Peter do yung ahing do deng nangsu mai shebok amani hanjen ahum lag haib da ma ai natte haib do kana na khang howe thamoi so ma na kap pathula angani ai tawri myam se Prabhu na khangsu khangi ko na Prabhu na khangam gani su ma khangi ni aron ba thaba am tawraga kanam ta na khangam moi ha de kitang su safar ye do Prabhu na su khangi Johanna su khanghaure masana su khangi thamoi shok na man thugla e nahak shuni kadai leige nahak saska da busi phana bu nungai rabra na ki thamoi kadai da lei hoje hanjin na manung yo na khangna ba
ꯏꯁꯥꯒꯤ ꯊꯃꯣꯏꯒꯤ ꯐꯤꯕꯝꯁꯦ ꯁꯪꯁꯪꯅ ꯃꯅꯨꯡ ꯌꯧꯅ ꯎꯕꯁꯤꯃꯨꯛ ꯄꯨꯛꯅꯤꯡ ꯁꯣꯛꯅꯤꯡꯉꯥꯏ ꯑꯣꯏꯕ ꯄꯨꯡꯐꯝ ꯂꯩꯇꯕꯅꯤ ꯌꯥꯝ ꯊꯃꯣꯏ ꯁꯣꯛꯄꯅꯤ ꯑꯣ ꯑꯩꯒꯤ ꯐꯤꯕꯝꯁꯦ ꯑꯁꯤꯅꯤꯀꯣ ꯅꯍꯥꯛ ꯆꯔꯆꯀꯤ ꯃꯃꯥꯡ ꯂꯥꯏꯟꯗ ꯐꯝꯕ ꯑꯣꯏꯔꯝꯕ ꯌꯥꯏ ꯃꯌꯥꯏꯗ ꯐꯝꯒꯟꯕ ꯑꯣꯏꯔꯝꯕ ꯌꯥꯏ ꯃꯅꯤꯡꯗ ꯐꯝꯒꯟꯕ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯧꯖꯤꯛ ꯏꯁꯣꯔꯅ ꯍꯪꯉꯤꯕꯁꯦ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤꯅꯤ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯅꯍꯥꯛꯄꯨ ꯆꯤꯡꯈꯠꯅꯤꯡꯉꯤ ꯍꯧꯒꯠꯂꯨ ꯍꯧꯒꯠꯂꯨ ꯑꯩ ꯇꯨꯡ ꯏꯜꯂꯨ ꯑꯊꯦꯝꯕꯁꯦ ꯀꯟꯕꯅꯤ ꯍꯥꯟꯅꯗꯒꯤ ꯀꯟꯗꯨꯅ ꯂꯥꯛꯏ ꯑꯗꯨꯕꯨ ꯂꯣꯛꯗꯥꯎꯟ ꯃꯅꯨꯡꯁꯤꯅ ꯑꯃꯨꯛ ꯍꯦꯟꯅ ꯈꯨꯗꯣꯡꯆꯥꯕ ꯁꯩꯇꯥꯟꯒꯤꯗꯤ ꯁꯅꯥꯒꯤ ꯖꯨꯒꯅꯤ ꯑꯊꯦꯝꯕꯒꯤ ꯃꯇꯥꯡꯗ ꯃꯩꯍꯧꯔꯣꯟ 3:3 ꯀꯦꯟꯅ ꯃꯅꯥꯎꯅꯨꯄꯥ ꯍꯥꯠꯀꯦ ꯍꯥꯏꯅ ꯈꯟꯕ ꯍꯧꯔꯛꯄꯗ ꯏꯁꯣꯔꯅ ꯁꯨꯃꯥꯏꯅ ꯍꯥꯏ ꯀꯦꯟꯗ ꯅꯪꯅ ꯑꯐꯕ ꯇꯧꯔꯕꯗꯤ ꯀꯔꯤꯒꯤ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯗꯅꯤ ꯅꯪ ꯃꯩꯊꯣꯡ ꯃꯀꯥ ꯅꯪ ꯀꯔꯤ ꯍꯔꯥꯎꯅ ꯂꯩꯇꯅꯤ ꯅꯪꯅ ꯑꯐꯕ ꯇꯧꯗ꯭ꯔꯕꯗꯤ ꯄꯥꯞꯅ ꯊꯣꯡꯖꯤꯟ ꯃꯄꯥꯟꯗ ꯄꯥꯛꯊꯔꯒ ꯂꯨꯝꯗꯨꯅ ꯂꯩ ꯍꯥꯏ ꯄꯤꯛꯆꯔꯁꯤ ꯅꯣꯡꯁꯥꯒꯨꯝꯕꯅ ꯁꯖꯤ ꯑꯃꯒꯨꯝꯕ ꯐꯥꯒꯦ ꯍꯥꯏꯅ ꯅꯥꯄꯤ ꯃꯔꯛꯇ ꯄꯥꯛꯊꯔꯒ ꯂꯨꯝꯗꯨꯅ ꯂꯩꯕꯒꯤ ꯄꯤꯛꯆꯔꯅꯤ ꯃꯥꯅ ꯅꯪꯕꯨ ꯈꯨꯗꯨꯝ ꯆꯟꯅꯤꯡꯉꯤ ꯃꯈꯥ ꯄꯥꯊꯔꯛꯄꯗ ꯑꯗꯨꯕꯨ ꯅꯪꯅ ꯃꯥꯕꯨ ꯈꯨꯗꯨꯝ ꯆꯟꯒꯗꯕꯅꯤ ꯍꯥꯏ ꯄꯥꯞꯅ ꯊꯣꯡꯖꯤꯟ ꯃꯄꯥꯟꯗ ꯄꯥꯛꯊꯔꯒ ꯂꯨꯝꯗꯨꯅ ꯂꯩ ꯃꯌꯥꯝ ꯃꯔꯛꯇ ꯂꯩꯇꯕ ꯁꯥ ꯑꯃ ꯅꯣꯡꯁꯥꯅ ꯐꯥꯅꯕ ꯍꯣꯠꯅꯕꯒꯨꯝ ꯃꯌꯥꯝ ꯃꯔꯛꯇꯩ ꯂꯩꯍꯟꯗ꯭ꯔꯒ ꯃꯌꯥꯝ ꯃꯔꯛꯇꯩ ꯈꯩꯗꯣꯛꯍꯜꯂꯒ ꯃꯥꯅ ꯅꯍꯥꯛꯄꯨ ꯐꯥꯅꯕ ꯍꯣꯠꯅꯔꯒ ꯂꯩꯌꯦꯕ ꯑꯗꯨꯅ ꯕ꯭ꯔꯗꯔ ꯁꯤꯁꯇꯔ ꯑꯩ ꯅꯉꯣꯟꯗ ꯍꯥꯏꯅꯤꯡꯕꯁꯦ ꯅꯪ ꯀꯗꯥꯏ ꯂꯩꯒꯦ ꯄ꯭ꯔꯚꯨꯅꯁꯨ ꯍꯪꯉꯤ ꯍꯧꯖꯤꯛ ꯅꯍꯥꯛꯄꯨ ꯍꯜꯂꯛꯑꯣ ꯍꯜꯂꯛꯑꯣ ꯏꯁꯣꯔꯗ ꯍꯜꯂꯛꯁꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯋꯥꯔꯕ ꯃꯇꯝ ꯑꯁꯤꯗ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯊꯥꯗꯣꯛꯑꯣꯏꯁꯤ ꯑꯩꯅ ꯏꯇꯠ ꯇꯠꯇꯅ ꯍꯥꯏꯕꯗꯣ ꯀꯥꯜꯚꯔꯤꯒꯤ ꯂꯝꯕꯤꯁꯦ ꯋꯥꯕꯅꯦ ꯑꯗꯨꯕꯨ ꯄ꯭ꯔꯚꯨꯅ ꯆꯠꯈꯤꯗꯕ ꯂꯝꯕꯤ ꯑꯃꯗ ꯆꯠꯂꯣ ꯍꯥꯏꯕ ꯅꯠꯇꯦ ꯃꯥꯅ ꯄꯨꯈꯤꯗꯕ ꯈ꯭ꯔꯣꯁꯇ ꯑꯩꯈꯣꯏꯗ ꯄꯨ ꯍꯥꯏꯕ ꯅꯠꯇꯦ ꯃꯥꯅ ꯇꯧꯈꯤꯕ ꯃꯥꯅ ꯆꯠꯈꯤꯕ ꯂꯝꯕꯤ ꯑꯗꯨꯗ ꯑꯩꯈꯣꯏꯕꯨ ꯂꯥꯛꯑꯣ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯂꯨꯛ 24ꯗ ꯍꯥꯏꯕꯒꯨꯝꯅ ꯃꯥꯅ ꯑꯋꯥ ꯑꯅꯥ ꯍꯥꯟꯅ ꯈꯥꯡꯉꯒ ꯃꯇꯤꯛ ꯃꯉꯥꯜꯗ ꯆꯪꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯅꯈꯣꯏ ꯈꯪꯗ꯭ꯔꯥ ꯍꯥꯏꯕꯒꯨꯝꯅ ꯃꯥꯏ ꯂꯝꯕꯤꯗꯨꯗ ꯆꯠꯂꯒ ꯑꯩꯈꯣꯏ ꯂꯣꯏꯒꯗꯕ ꯅꯠꯇꯦ ꯃꯥꯅ ꯁꯤꯕꯗꯒꯤ ꯍꯤꯡꯒꯠꯄ ꯑꯗꯨꯗꯁꯨ ꯑꯩꯈꯣই ꯁꯔꯨꯛ ꯌꯥꯅꯤ ꯂꯣꯝꯕ ꯅꯥꯏꯗꯅ ꯃꯇꯤꯛ ꯃꯉꯥꯜꯗ ꯊꯟꯅ ꯃꯥꯏ ꯃꯅꯥꯛꯇ ꯑꯩꯈꯣꯏ ꯂꯩꯅꯤ ꯍꯥꯏꯕꯁꯨ ꯑꯩꯈꯣꯏ ꯈꯪꯉꯤ ꯑꯗꯨꯅ ꯇꯥꯏꯕꯪꯄꯥꯟꯅ ꯑꯩꯈꯣꯏꯕꯨ ꯊꯦꯝꯃꯤꯕ ꯍꯔꯥꯎꯒꯗꯕ ꯀꯌꯥ ꯑꯩꯈꯣꯏꯗ ꯄꯤꯒꯗꯕ ꯃꯥꯟꯕ ꯃꯌꯥꯝ ꯑꯁꯦ ꯑꯩꯈꯣꯏ ꯑꯔꯪ ꯑꯔꯥꯛ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯃꯤꯇꯥꯔꯣꯏꯁꯤ ꯇꯥꯏꯕꯪꯒꯤ ꯍꯔꯥꯎꯕꯗꯤ ꯀꯨꯏꯗꯦ ꯑꯩ ꯐꯨꯠꯕꯣꯜꯗ ꯌꯥꯝ ꯉꯥꯎꯖꯩ ꯆꯦꯝꯄꯤꯌꯟꯁ ꯂꯤꯛꯀꯤ ꯍꯔꯥꯎꯕ ꯑꯍꯤꯡ ꯇꯨꯝꯗꯕ ꯃꯈꯩ ꯌꯦꯡꯉꯤ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯁꯨ ꯄ꯭ꯔꯤꯃꯤꯌꯔ ꯂꯤꯛ ꯀꯅꯥꯅ ꯂꯧꯅꯤ ꯍꯥꯏꯅ ꯆꯍꯤ ꯆꯨꯞꯄ ꯌꯦꯡꯉꯛꯏ ꯑꯗꯨꯒꯤ ꯍꯔꯥꯎꯕꯗꯨꯁꯨ ꯂꯣꯏꯈ꯭ꯔꯦ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯑꯝꯇ ꯆꯥꯕ ꯐꯪꯖꯔꯗꯤ ꯍꯥꯏꯅ ꯑꯩꯈꯣꯏ ꯍꯦꯛ ꯈꯜꯂꯤ ꯑꯗꯨꯒꯤ ꯍꯔꯥꯎꯕꯗꯨꯁꯨ ꯑꯗꯨꯝ ꯂꯣꯏꯈꯤ ꯄꯨꯡꯈꯥꯏꯒꯤ ꯋꯥꯅꯤ ꯀꯥꯔ ꯐꯖꯕ ꯑꯝꯇ ꯂꯩꯖꯔꯗꯤ ꯍꯥꯏꯅ ꯑꯩꯈꯣꯏ ꯈꯜꯂꯤ ꯑꯗꯨꯒꯤ ꯍꯔꯥꯎꯕꯗꯨꯁꯨ ꯑꯗꯨꯝ ꯂꯣꯏꯈꯤ ꯇꯥꯏꯕꯪꯄꯥꯟꯁꯤꯗ ꯄꯥꯏꯔꯨꯕ ꯑꯩꯈꯣꯏꯅ ꯑꯄꯥꯝꯕ ꯍꯔꯥꯎꯕ ꯃꯌꯥꯝꯁꯦ ꯉꯥꯏꯍꯥꯛꯀꯤ ꯉꯥꯛꯇꯅꯤ ꯂꯣꯝꯕ ꯅꯥꯏꯗꯅ ꯍꯔꯥꯎꯍꯟꯕ ꯉꯝꯕꯗꯤ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯈꯛꯇꯅꯤ ꯄꯦꯜꯍꯟꯕ ꯉꯝꯕꯁꯦ ꯃꯥ ꯈꯛꯇꯅꯤ ꯑꯗꯨꯅ ꯑꯃꯨꯛꯀꯁꯨ ꯃꯁꯤꯗ ꯅꯍꯥꯛꯀꯤ ꯃꯤꯡꯗꯣ ꯍꯥꯞꯆꯤꯜꯂꯒ ꯌꯦꯡꯉꯨ ꯖꯣꯅꯥꯒꯤ ꯃꯆꯥꯅꯨꯄꯥ ꯁꯤꯃꯣꯟ ꯅꯍꯥꯛꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤꯗ ꯃꯗꯨ ꯅꯪ ꯃꯤꯡ ꯍꯥꯞꯆꯤꯜꯂꯒ ꯌꯦꯡꯉꯨ ꯁꯨꯔꯦꯁ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕ꯭ꯔꯥ 3ꯂꯛ ꯍꯪꯍꯜꯂꯨ ꯆꯤꯛꯅ ꯅꯊꯟꯇ ꯂꯩꯀꯥꯟꯗ ꯑꯩꯅꯕꯨ ꯇꯁꯦꯡꯅ ꯏꯁꯣꯔ ꯅꯨꯡꯁꯤꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯊꯃꯣꯏꯒꯤ ꯀꯥꯔꯛ ꯀꯥꯆꯤꯟ ꯃꯤꯅ ꯎꯗꯕ ꯖꯒꯥꯗꯣ ꯃꯗꯨ ꯌꯧꯅ ꯋꯥꯍꯪ ꯍꯪꯖꯕ ꯃꯇꯝꯅꯤ ꯍꯧꯖꯤꯛꯁꯦ ꯑꯩ ꯇꯁꯦꯡꯅ ꯏꯁꯣꯔ ꯅꯨꯡꯁꯤꯔꯤꯕ꯭ꯔꯥ ꯏꯁꯣꯔꯗ ꯍꯜꯂꯛꯁꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯏꯁꯣꯔꯅ ꯕꯣꯔ ꯄꯤꯕꯤꯕ ꯑꯣꯏꯁꯅꯨ